खुरुमजरी नॉर्थ विंडो टीवी न संदोक्चरिबा नुथिलगी पाउमी इंग ताबिरिबा पुनमपु अहानबा मकदा तराम नोक्चरी ngasi imphal da phongkiba maruoiba pauche singi manungda maruoiba pauche oriba huyen lampau amadi naharol thaudangi editor gi ayaba laujaraga pauche sta phongkiba maruoiba pausing pathokchari ahanbada local news Puwari da ahanba oina India gi president Draupadi Murmu nupi lan nising khubamda leikatuna ikai khumnaba utkri nupi lan gi thawamda India gi president na saruk yaramba chokthok chaningai ni nupi lan chumnagi puwari gi thodok amakhak natte masina nupi singi oiba apunbagi pangal sagatpa hokhibagi khudamni Punit Kumar Goel Manipur gi puwari gi tangkakta sanagi mayekna yektuna leihoriba December 12 ani shuba nupi lan gi marfuga taruklak shuba ningsing thawrangi palan numita India gi president Draupadi Murmu na nupi lan ningsing khubamda hailei katuna ima singbu ikai khumnaba utkiba India gi ahanba president oire ngasi state ki thakta state lengak na sinduna nupilal complex ta pangthokiba marfuga taruklak suba nupilal ningsing thoram aduda leibak asigi president Draupadi Murmu na luchingduna thoram adubu yawba lakhiba masak nairaba miyoi singna ima singi mitamda leikatuna ikai khumnaba utki Tungda Palace compound da leiba Sri Govindaji temple da chatuna president Draupadi Murmu Sri Govindaji leibak asida ingba tappa purakna ba thoniki Tungda president Draupadi Murmu Senapati gi multipurpose hall da pangthokpa thoramda saruk yakhi President Draupadi Murmu na luchinglaga nupi land complex ta ima singi mitamda leishu katuna ikai khumnaba utkibagi thoram aduda Manipur Legislative Assembly gi speaker 𝐶𝐄𝐲𝐸 MLA Singh Chief Secretary amadi lengaki makok thongba official Singh amadi lamdam sigi miyoi kayana saruk yakhi Imphal gi GP Women College pangthokiba mapumoiba nupi lan ningsing numit ki thoram aduda athoiba mingthunglen oina saruk yakiba Manipur gi Chief Secretary Punit Kumar Goel na phongdokhibada puwari da mutnai daba lehoradaba ima singi thona lingjel malengi miyamda uthokhibagi tangkak ama oiriba nupi lal gi ningsing thoramda leibak asigi president na saruk yaduna ima singda ikai khumnaba ulamba asimak lamdam asigi oina maru oina ima singi damakta chawthok chaningai ni Nupilal gi thodok chumnagi puwari gi tangkak thokhiba thodok amakhak natte thodok asina lamdam asigi nupi singi oiba apunbagi pangal sagalakpada hokhibagi khudamni Manipur gi nupi singna hiram khudimakta fidam ningai oiba ahongba kaya lamdam asida purakli Masigi mathakta naha singi role model oibada natana lamdam asigi chawkhat thaurangi lamda guardian ama oina thodang loduna chatli kumja lising amaga chamapan ga mari ahanba nupilal Lising amaga chamapan ga kuntraga mapan ani shuba nupi lal tangkak ani da thokiba thodok asi nupi singi oiba icham chamba khongjang ama natte khongjang adu supnagi sasangi mayokta thona leina lepkiba Manipuri nupi singi fidam ningai oiraba tangkak amani thodok aduna lamdam asida political economic amadi cultural life ta lamdam asigi nupi singa lawriba thodang adu mayek sengna khanghalli ngasi pangtholiba nupi lal ningsing thoram asina matamdugi thona pharabi nupi singna aranba thabak thoram Nampu sapugi mayokel lepkiba thona adubu ikai khumnaba utpani ima sing lauramba thogai adubu matam pumnamakta lemna manghalloisi lamdam asigi ima sing matamdugi ima singi wakhalon adugi khanduna kathokpaga loinana lamdam asida ingchikpa nungai yaifaba purakna ba hotna minarasi haina phongdokhi ngasigi thoram aduda lengaki famnaiba singi additional chief secretary commissioner home security advisor DC Imphal West amadi makok thongba lengaki official sing mahairoi kayasu saruk yakhi Manipur gi tribal community singi dignity security amadi development gi thabak lengak ngan leptana paikhatli president Numit nini ki khongchata ngarang Imphal da thungkiba leibak asigi president Draupadi Murmu numit nini chanba Senapati district chatuna tongan ba development project kaya sangaba amadi ure yung tamkre president Draupadi Murmu Manipur da khunda laita adna leiba tribal community singi dignity security ngak senduna thamnana ba hotnaba amadi tribal miyambu chawkhatpagi lamjel da saruk yahanduna lamdam asibu wata padaba lamdam ama ohenanaba lengaki maikaidagi mathau taba thabak thoram sing leptana paikhatli haina phongdokri Leibak asigi president Draupadi Murmu na Imphal dagi helicopter tongduna Senapati district ki manung chanba Tafaunaga village ground da helipad ta thungki Mahapu governor Ajay Kumar Vala amadi district adugi makok thongba
tongan tongan department singi official singa taram na okhi Manipur da thokliba crisis asina maram oiduna Senapati Secretariat Complex da leiba multipurpose hall da manakta leiba mafam amada Kuki IDP singa President Draupadi Murmu ga unaduna wari sanakhi Kuki IDP singa wari sanaraba matungda Senapati District ki mini secretariat da leiba multipurpose hall masing yamlaba miyam saru yarduna President Draupadi harauta yamna okpagi formal function amasu bangthokhi National President JP Nadda na kauba BJP MLA singi meeting da Kuki MLA taretsu saruk yagadawri. Haukiba chahi asigi February 8 da Nongthombam Biren na Chief Minister Farm dagi resign hek tawkibaga ikan Canada na February 8 da Manipur Assembly animated a suspension thamkibaga loinana President rule lengak matam kuina thamduna lakiba adu haujikti President rule gi lengak loktoklaga BJP chungsinaba popular government ama leihanana ba hotnarakpagi achauba mami ama taba haurakli Hiram asigi mari leinana BJP National President JP Nadda na tha asigi taraga marida BJP ki National Office to kauba mifum amada state asigi leiriba Kuki MLA taret yauna BJP ki MLA kuntragani thoi mak saruk yagadawri Press na fangba paugi source amana hai BJP ki National President JP Nadda na kauriba mifum asi maruina BJP ki MLA singi manungda matam kuinadagi leiraklaba conflict adu losinanaba hotnabaga loinana anauba lengak ama semlaba thorang tawrakpani Masida hauki balising aniga kunga humdagi Manipur da tholakliba Kuki amadi mitai anigi conflict asina maram oiraga sokna samnaba yadaduna lakliba Kuki MLA taresu saruk yanabaga loinana apunba mifam ama pangthoknanaba sem sabani Hariba mifam adu BJP MLA singi manungda yanadaduna leiriba khudingmak yahanabagi khongthang ahanba oina lokhalakpaga loinana masi matungda tarakpada BJP Legislature Party gi luchingba ama BJP MLA singi marakta khalaga anauba lengak ama semnanaba thorang tawbani adubu kanabu BJP Legislature Party gi luchingba oina haplakadage haibadudi khangba ngamdri National News amu pathokchari ECI na SIR gi timeline sangdokhibadagi voters singda e-form pisinbagi khudongchaba piri Election Commission of India gi warik ki matung inna Uttar Pradesh amasung Union Territory ama yauna punna state mangada chathariba electoral roll gi special intensive revision gi schedule sing aduda ahongba thambagi wafam phongdorokpana voters singna enumeration form pisil hodaba adu amukka hanna pisinba yabagi khudongchaba ama pire hairi Tongan tongan ba state singa chathariba special revision asigi matangda akhanana thabak hapkiba special role observer singna makhoigi mathau pangthokpa haurakpa asida anauba ohongba asi lakhibani ECI na phongdorokpada khongthang asina vote thadabada matik charaba voter singbu sungsoi soidana electoral roll asida yahwanana ba khudong chaba amaga piribani Special role observer sing thabak hapkraba mafam sing adudi Tamil Nadu, West Bengal, Uttar Pradesh, Kerala, Gujarat, Madhya Pradesh, Rajasthan, amasung Chhattisgarh ni. Electoral roll SIR pangthokliba asi mathang chahi gi angan basarukta Assembly gi mikal pangthokadoriba West Bengal, Kerala amasung Pondicherry ni hairi. Mamang thadagi ECI na SIR gi thabak asi state taragani thoi amasung Union Territory singda haukibani. Maduda vote level officer singna yumthong kudong chatuna enumeration form pisinki aduga amuk lokhatpagi thabak yauribani enumeration thabak asi Rajasthan, Goa, Pondicherry, West Bengal amasung Lakshadweep tangasi loshinba numit oibani amaromda Tamil Nadu amasung Gujarat na December 13 da loshingadawri ngarang nungthil pung 3 taba fawada Uttar Pradesh ki oina enumeration form ginthokibagi masing adu Ties Toraba information asi CEO DEO sigi website sinda voters singna yengba yagadawri loinana masida asoi angam yauram labasu chumthokpa matam ama lairi haina phongdokhi Amritsar da laiba private school da bomb threat lakpadagi maheroi sing theidokri
पंजाब के अमृतसर डिस्ट्रिक्ट लेबा मसिंग यामलबा प्राइवेट स्कूल सिंगदा ngasi email gi खुथांगदा सासिनबा बॉम्ब थ्रेट कया लाकपदगी महिरोय अमदी स्टाफ सिंगी मरकता चरांगनबा अमदी अकीबा फाउंगरक्तुना खुदकी ओइना स्कूल थादोक्तुना थैदोकनखिबनी सोर्स की मतुंग इना पुलिस की टीम अमदी बॉम्ब डिस्पोजल स्क्वाड सिंगना मरिक चुंबा थी हुंबगी थबक कया अमा स्कूल बिल्डिंग सिंगदा थबक चथरी अमदी डिस्ट्रिक्ट अथॉरिटी ना ngasi gi ओइना महिरोय सिंग अदु थिंजिननबा ऑर्डर सुथोकी स्कूल की मैनेजमेंट की माइकैदगी अंगांग महिरोय सिंग अदुगी ममा मपादा पाव पीदुना लौरनबा खंगन की हाइरी प्राइवेट स्कूल सिंग अदुगी मरक्तगी प्रिंसिपल अमना फोंगदोरपगी मतुंग इना स्कूल अदुगी ईमेल आईडी दा बॉम्ब थ्रेट अदु लाखिबनी ईमेल अदु हेक फंगबगा महिरोय सिंग अदुगी साफनबगी दमकता खुदकता थबक पाइखतकी ngasi स्कूल अदु थिंजिले ममा मपा सिंगना अंगांग सिंग बुलौनबा लाखनबा अथुबदा थाकी हाइना अमृतसर पुलिस कमिश्नर गुरप्रीत सिंह ना तौरपगी मतुंग इना सिटी अदुदा नतना रूरल की एरिया दा लेबा स्कूल कयादसु चिंगनबा ईमेल कया अमा लाखी अदुबु कोनथंगददी ईमेल सिंग अदु शासिनबा ओरमखी हाइरी सीनियर ऑफिशियल सिंगना स्कूल अदुदा थुबदा चंगसिनजुना कैंपस सिंग अदुबु सिक्योर तौखी कुमजा लिसिंग अनिगा कुनगनी थोदसु असिगुंबा थौदोक मफम अदु थोकपा लेखरे हाइनसु फोंदोरकली एशिया की ख्वाइदगी चावबा इथानॉल प्लांट की मतंगदा चयेतनबा कया लेरी राजस्थान की हनुमानगढ़ डिस्ट्रिक्ट लेबा टीबी एरिया की रटिखेदा खुंगंगदा हौखिबा नुमित खरनी असिदा हिंसा याव फावबा यावबा प्रोटेस्ट का लोइनना एशिया की ख्वाइदगी चावबा इथानॉल प्लांट साबगी मतंगदा चयेतनबा कया लेरी स्टेट लेंगाकना क्लेम तौरपगी मतुंग इना फैक्ट्री असी लुपा करोड़ 150 चंगना ख्वाइदगी नौबा टेक्नोलॉजी सिजनरगा सेंटर की इथानॉल ब्लेंडेड पेट्रोल प्रोग्राम की मखादा पाइखलकपनी अदुबु मफम अदुगी लौबसिंगना था तरादगी हेना इथानॉल फैक्ट्री अदुगी मायुक्ता कुमजा लिसिंग अनिगा कुनगा मरिगी सेप्टेम्बर दगी साबा हौरखिबा अदु येतुना लाखिबनी ngarang nungthil lauba sing aduna hingsa gi oba thabak thoram sing yaushilakpadagi factory adugi mafam lansilaktuna maduda khamlamba gari kaya mai thaki makoina fongdorakpagi matung inna mafam adu hanadagi hauna ising awatpa mayuk naribani factory asina lainungi ising da ahenba pressure piduna pollution thokpagi chang hengat hanba orinana leihau chenbagi chang sontha hanbagi mathakta mafam adugi akoiba amasung miyoibagi hakselda singnaba kaya leiri haiki चाही असिगी जून था फावबा मफम अदुगी प्रोटेस्ट सिंगना सिलिन प्रोटेस्ट अथदुना अमदी अथॉरिटी सिंगा मेमोरेंडम कया इदुना लाखिबनी अदुबु जुलाई थादा कंपनी लाक्तुना फैक्ट्री अदुगी वॉल खजिलकपा अदुदगी हौरगा प्रोटेस्टर सिंग अदुगी खोंजंगदा मयोल होंदोक्तुना ममांग थागी तराग मापंदगी पुलिस प्रोटेक्शन की मखादा फैक्ट्री अदु साबगी थबक हौखी लोइनना लौबगी लुचिंग बखरा सुफाजन की हाइरी इंटरनेशनल न्यूज अमुक पाथोकचरी रशिया पुलिस अमसुंग नेशनल गार्ड न पीस मतुंगदसु यूक्रेन की डोनबास्टा अदुमक लेगनी ऑफिशियल रशिया की मकोक थोंबा ऑफिशियल अमना फोंगदोरपगी मतुंग इना यूक्रेन की नोपोक थोंबा डोनबास सिटी दा करिगुंबा चाही मरी सुजलकलबा लान असि लोशिंदुना तंगदु लेता बलैरकलबसु लेबाक अदुगी पुलिस अमसुंग नेशनल गार्ड सिंगी मफम अदुगी इंडस्ट्रियल टाउन अदुबो यंगसिंदुना लेगनी हाइना फोंगदोरखरी वाफम असी हौजे हौजे यूएसए न लुचिंगबा रशिया अमसुंग यूक्रेन की मरकता तोंगान तोंगानबा डेलीगेट सिंग उनदुना तंगदु लेताबा फिबम लाकनबा होटनरिबा अदुदा यूक्रेन की माइकेदगी यारकलोइदबा अमा ओइरी मरक असिदा यूक्रेन की माइकेदगी रशिया का लांथेंगनरिबा लानफम सिंग अदुदगी हंदोखरबा मतमदा सीजफायर लेरकदबनी हाइना रशियन एडमिनिस्ट्रेटर की एडवाइजर ओइरिबा यूरी यूसाकोवना ngasi फोंदोखरी यूसाकोवना मखाताना फोंदोखिबदा लान लोरबा मतुंगदा डोनबास्टा रशिया नत्रगा यूक्रेन की लानमी अमता लेहंदनबा फिबम अमसु लाकपा याय हाइकी अदुबु मफम अदुदा पुलिस अमदी नेशनल गार्ड सिंग लेदुना लो एंड ऑर्डर ngak सेननबा मखाताना अदुमक थमगनी हाइरी था कयादगी यूएसए की नेगोशिएटर सिंगना लेबाक अनी की मरकता मखोय मखोयना पुखलकलिबा डिमांड सिंग अदु याशिननबा होटनदुना लाखिबनी हौजिकी ओइना अरुबा फिबम अमा ओइरिबा असि रशियाना लान मनुंगदा लोइसिनखिबा यूक्रेन की मफम सिंग अदु कनागी ओइगदोरिबनो हाइबा सिनी
US amasung Japan gi apunba military gi mapangal adu Russia China drill matungda utkhri US amasung Japan ngarang Sea of Japan gi mathakta apunba air drill pangthuktuna Russia amadi China gi nongpok thangba sarukta amadi Pacific gi nongchup thangba sarukta pangthukiba exercise adu gi paukhum oina mapangal uthokre ngarang Sea of Japan mathakta USA amasung Japan gi apunba air drill aduda USA gi maikaidigi maruoiba bomber sing B-52 F-35 state fighter amadi anoba F-15 jet su saru yahanki Japan gi China ga gi marakta leirakliba unkhatnaba gi chang ase hengalakpaga mari leinana Japan na China amasung Russia da makhoi gi su USA mateng panglaka achoba military gi mapangal lei haiba adu ngarang gi exercise aduna uthokhi handakta mapa ngakpigani handakta Japan gi Okinawa military village ki nongpok thangba sarukta Japan gi jet singna pairingai da China romdagi makhoina lam sarukta paiduna leiba fighter jet amana border lock tokibadagi wahodagi unkhatnaba helakhibani ngasida sunatana mamangda Japan gi nona prime minister Sane Takaichina Taiwan gi matam da China na chatharikliba thong sing adu mayokta wafom kaya fongdoklubadagi China gi maikadagi diplomatic oiba wari kaya ama Japan gi leinaramba adu khwaidagi nemba thakta leinanaba hongdorlabarani handaki fighter jet amabu China gi radar lock tawkiba adu Japan gi maikadagi leibak adugi sovereignty ku thingjalakpani haina maral siri aroibada USA na critical mineral gi oiba coalition ama leibak nipan ga khuyik pinakre India di yaukidri USA na luchingba strategic initiative ama oina PEX silica haida mingthonba khongthang asina malemgi oina silicon supply chain ama nauna puthokuna secure oiba amasung tungda yamna chokhatpa yabagi lambel thamba khongthang ama oiri hairiba initiative asi launch tobada US ki India gi trade oiba yamna aruba fibum da leiringai marakta India di khuyek pinaba aduda yaukidri atopa leibang nipan ga USA ga critical mineral gi apon matangda apunbagi khongthang asi paikhatkadoribani US State Department na khongthang asi matangda palladuna mapumoina silicon supply chain da miyeng thamba anoba khongthang amani critical mineral sing puthokpadagi horaga advance oiraba pothok sing semiconductor sing AI infrastructure amasung legislative oiba supply chain yauri PEX Silica Summit ki ahanba pangthokpada Japan, South Korea, Singapore, Netherlands, United Kingdom, Israel, UAE amasung Australia yauri. State Department na aduna makha tarakpada leibak nipan amasung US ka tharaga leibak mapan gi oiba group asina logodoriba thodang sing adugi matangda kupna khana nainagadori. Leibak sing asi punsilaga hoji malengi oina artificial intelligence supply chain da maming leiraba company sing amadi investor sing na thabak thorom kaya pangthoklingai leibak ngaktani PEX Silica gi maruoiba pandam di China na malengi oina critical minerals amasung anoba technology sing puthokpada khudum chanduna leiriba adubu mayoknaba lokhalakpa khongthang ama oiri ningsingba yabadi kumja lising ani ga kunga mari da USA amasung India na critical mineral supply chain gi matangda MOU ama inakhibani Northeast video na sandokchariba nungthilgi pau pathokchaba matang sida losinjare meeting tabiriba pumnamapu amuka suhana khurumjari Welcome to Uttarakhand.